Assalamualaikum warahmatullahi wabarakatuh. Luhong khongdong bagi maramda akhang ahi kaya na tamirak wafam kara paudamjari. Nupi thijabadi hauraga luhong ba haubada taunari ba thawak thorong kaya ase masa-masa yapamada oina taunakre. Syariat na dini Islam na kari hari hai bakang nakidre khang lasu tau nakidre masagi apa aduna Islam wi chatnabi oina khan nakre arembada kharas tau thoi arembada chinjak manghali arembada phijat leiting tau thoi si bada puba yaroi dawa thabakta ariba makai ting thoi Napi angang singi pije su yang hai tawa uhai tawa ngak tengah re pardi hijab ki wakal lai nadre luhong diwa kaina adai hauraga luhong ba yawa riba nupi ayamba pije loina suare parda mata tawtre syaitan gi thawin sinna afaba thabak ase ko nah dagi hawalle unama ase din gi masu su haudaba adagi suare pani haibiri maru oina mama mapa oi basing din Islam masak hanglak tabadagi ni habiri itaw tambata soiki wani habiri fazaba amati afabada mitaw tamba asidi phai loina taw narki bangaktani adubu fattaba mataw tamba asidi amang bangaktani isai culture hundolaga migi culture pamnarakde luhong bada nupi mapa kaya jagoi sanare dance tawnare gunnahagi mahol oile aki bagi masakni matam amada di luhong bada was tauba bayan tauba marifat sakpa sinasingpa afaba thabak kaya tawrami hai aduba hojikti mangkhre Islam ki culture bu pamjaba khara khajingna nattana tawna khidre aduna aroibada haijaningbati tawga dawriba thabak adu phagi natte akhang ahi kaya tanabiyu tawba yaba yadaba kaya khangbiyu din Islam masak khangna syariat ki matung inna thabak tawsi phattaba mataw tamba thadoksi aming khaitagi musalman oiroisi insyaallah